सब जूनियर की सही मापन की से 22 to 25 kg दा माना सिल्वर लौरे अदुगा अंडर 17 की दना 56 to 60 kg दा माना गोल्ड लौरे Kan sanadiyar se profit person se gen Guwahati ki mizai ko sanadiyar de ko gi ai yam line de ba mana nak panina participate da kan ara ko ai participate kai de angang ko mari se pura sale ado rai fa ba hai da ani nabi mandal lawre amana ani mun kan fa lawre hai tare ado mathang ngam na gi angang se ko na mo khole ni ado मजा भी है लोग मोहन में आया तो थोड़ा ना नोआई तो बड़ी लगते हैं आदम लोग साधु से हम फजेस मामला ले जाए जब हम ले नोआई नहीं सामने नेशन में से हम नोआई नहीं लिया कर इंजीनियर दा अंदर 17 दा 50 60 60 के जी जगह और दमन है सिना गवर्नमेंट लो रहे अदुगा सब इंजीनियर दा अंदर 25 के लिया कर मागिना सिल्वर मेडल लो असम का दिन ताई अदुगा सब इंजीनियर दा असम का दिन ताई Kaya sana mtsari se koi changa ni jiram district ki ona le jabne ba jiram district ona le jabe siba ada president ada represent to busidi ada manipur ga tai lakta binna manipur ga koi tare sai form men mutam da statement manina ada manipur na mele ato basu laktre aduga koi punna timda kuntra mari tarni adi state ta amuga state ta ni pan sida state ta ato ba paraga asam ki tim ta amuga punna tim
ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯇꯥꯔꯅꯤ ꯁꯕ ꯖꯨꯅꯤꯌꯔꯒꯤ ꯆꯍꯤ 7ꯒꯤ ꯁꯤꯅ 22 to 25 kgꯗ ꯃꯥꯅ ꯁꯤꯜꯚꯔ ꯂꯧꯔꯦ ꯑꯗꯨꯒ ꯑꯟꯗꯔ 17ꯒꯤꯗꯅ 56 to 60 kgꯗ ꯃꯥꯅ ꯒꯣꯜ ꯂꯧꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯂꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤ ꯑꯉꯥꯡꯅꯤꯅ ꯊꯨꯠꯇꯅ ꯂꯩꯍꯧꯔꯦ ꯑꯗꯩ ꯑꯉꯥꯡ ꯑꯃꯁꯨ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯇꯔꯟ ꯍꯥꯏꯕꯁꯤꯁꯦ ꯄꯦꯇꯔꯟ ꯊꯣꯛꯀꯥꯟꯗ ꯑꯉꯥꯡꯅꯤꯅ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤꯅ ꯄꯔꯥꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯁ꯭ꯇꯦꯞ ꯂꯩꯕꯗꯣ ꯃꯤꯅꯤꯠ ꯑꯃ ꯀꯣꯚꯔ ꯇꯧꯋꯤ ꯃꯤꯅꯤꯃꯝ ꯑꯁꯤꯁꯤꯗ ꯃꯥꯅ ꯑꯉꯥꯡꯅꯤꯅ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯌꯥꯝ ꯀꯟꯅ ꯃꯄꯨꯡ ꯐꯥꯕꯗꯤ ꯉꯝꯖꯩ ꯑꯗꯨꯕꯨ ꯃꯊꯪ ꯆꯍꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗ ꯂꯩꯔꯤꯕ ꯁꯤꯜꯂꯤ ꯂꯥꯡꯉꯤꯁꯤꯡꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯇꯥꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯦꯕꯤ ꯒꯋꯥ ꯇꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯔꯥꯁꯇ꯭ꯔ ꯇꯥꯕ ꯌꯥꯏ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯆꯠꯅꯕ ꯍꯣꯠꯅꯅꯤ ꯑꯉꯥꯡꯁꯨ ꯑꯇꯩ ꯄꯨꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯅꯤ ꯈꯔ ꯍꯦꯟꯅ ꯁꯤꯗꯒꯤ